ꯂꯩꯔꯥꯡ ꯊꯝꯕꯥꯜꯅ ꯀꯦꯒꯦ ꯏꯔꯩ ꯏꯔꯣꯜ ꯅꯨꯡꯗꯩ ꯂꯦꯝꯖꯕ ꯊꯥꯅꯤꯜ ꯏꯉꯥꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯥꯂꯪꯗ ꯊꯥꯅꯤꯜꯅ ꯊꯝꯕꯥꯜꯕꯨ ꯌꯦꯡꯂꯛꯄ ꯀꯧꯅ ꯁꯤꯠꯄ ꯃꯥꯂꯪ ꯀꯦꯒꯦ ꯂꯝꯖꯥꯎ ꯈꯣꯟꯗꯨꯅ ꯂꯣꯛꯇꯥꯛ ꯏꯃꯥꯏꯗ ꯈꯨꯝꯊꯔꯛꯄ ꯂꯩꯔꯥꯡ ꯂꯩꯅꯥ ꯀꯦꯟꯈꯤꯕꯗꯤ ꯈꯨꯟꯒꯠꯇꯨꯅ ꯊꯦꯠꯈꯤꯗꯣ ꯍꯤꯍꯣꯟꯕꯤꯒꯤ ꯅꯥꯞꯄꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯠꯌꯦꯡ ꯆꯪꯈ꯭ꯔꯕ ꯌꯨꯝꯅꯤ ꯂꯥꯏꯔꯦꯟꯅ ꯑꯌꯣꯛꯄ ꯃꯄꯨꯕꯨ ꯌꯣꯠꯀꯗꯕꯒꯤ ꯆꯥꯡ ꯇꯝꯕꯒꯨꯝ ꯑꯍꯤꯡ ꯈꯨꯗꯤꯡ ꯒꯦꯠ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯂꯤ ꯒꯦꯠ ꯑꯗꯨꯅ ꯍꯦꯛꯇ ꯆꯪꯕ ꯌꯥꯗꯕ ꯒꯦꯠ ꯑꯣꯏꯕꯅ ꯇꯥꯟꯖꯥ ꯈꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯀꯨꯟꯖꯨ ꯊꯣꯔꯛꯄꯒꯤ ꯃꯤꯡꯗ ꯔꯣꯀꯤꯁꯨ ꯇꯣꯏꯅ ꯂꯥꯛꯏ ꯃꯍꯧꯁꯥꯒꯨꯝ ꯑꯍꯜ ꯑꯅꯤꯗꯣ ꯁꯪꯒꯣꯏ ꯃꯊꯛꯀꯤ ꯀꯥ ꯑꯗꯨꯗ ꯁꯇ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯉꯁꯥꯏꯗꯒꯤ ꯏꯆꯤꯛ ꯆꯤꯛꯄ ꯑꯗꯨꯗ ꯀꯨꯟꯖꯨ ꯇꯞꯅ ꯍꯪꯂꯛꯏ ꯏꯁꯨ ꯊꯣꯏꯕꯤꯗꯨꯕꯨ ꯃꯈꯣꯜ ꯃꯋꯥꯒ ꯇꯥꯗꯦ ꯂꯩꯕꯁꯨ ꯎꯗꯦꯅꯦ ꯃꯥꯕꯣ ꯅꯟꯗꯔꯥꯖ ꯇꯞꯅ ꯅꯣꯛꯏ ꯃꯃꯥꯒꯤ ꯄꯣꯠ ꯂꯩꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯈꯪꯗꯦ ꯍꯟꯗꯛ ꯃꯔꯛ ꯏꯁꯨꯁꯤ ꯌꯥꯝ ꯍꯔꯥꯎꯕ ꯑꯃ ꯇꯧꯔꯤ ꯅꯤꯡꯊꯦꯝ ꯂꯥꯛꯄꯁꯤ ꯏꯁꯨ ꯍꯔꯥꯎꯏ ꯃꯃꯥꯅ ꯁꯥꯎꯖꯕꯒꯤ ꯋꯥꯅꯤ ꯀꯨꯟꯖꯨ ꯇꯧꯔꯝꯕ ꯃꯊꯧ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯟꯗꯔꯥꯖꯇ ꯑꯣꯟꯁꯤꯜꯂꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯟꯗ ꯏꯆꯥ ꯁꯅꯥꯅ ꯇꯧꯔꯤꯕꯗꯨ ꯆꯨꯝꯃꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯊꯤꯔꯛꯇ꯭ꯔꯒ ꯍꯧꯖꯤꯛꯇ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯑꯩꯈꯣꯏꯗꯤ ꯊꯝꯈꯣ ꯁꯅꯥꯅ ꯌꯥꯕ ꯉꯥꯏꯖꯔꯤꯕ ꯑꯩꯒꯤ ꯏꯆꯥꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯗꯦ ꯅꯈꯣꯏ ꯋꯥꯍꯩꯗꯨꯗ ꯅꯟꯗꯔꯥꯖ ꯏꯉꯛꯉꯛꯏ ꯀꯔꯤꯅꯣꯅꯦ ꯀꯨꯟꯖꯣ ꯔꯣꯀꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯂꯤꯕ꯭ꯔꯥꯅꯦ ꯍꯦꯔꯥ ꯅꯟꯗꯔꯥꯖ ꯑꯗꯨꯃꯛꯇꯤ ꯍꯦꯟꯃꯜꯂꯤ ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯄ ꯍꯥꯏꯅꯈꯤꯕꯅꯤ ꯇꯣꯛꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯀꯥꯟꯅꯗꯕ ꯃꯤ ꯄꯪꯄꯨ ꯄꯨꯁꯤꯟꯒꯅꯨ ꯑꯣꯏꯒꯗꯕ ꯑꯃ ꯈꯟꯅꯁꯤ ꯑꯩꯁꯨ ꯂꯤꯞꯇ ꯂꯩꯔꯤꯉꯩꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯍꯧꯁꯤ ꯁꯅꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯃꯥ ꯋꯥꯈꯜ ꯈꯟꯕ ꯌꯥꯔꯦꯅ ꯅꯟꯗꯔꯥꯖꯇꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯂꯒ ꯈꯟꯖꯥꯟꯅꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯋꯥꯅꯤꯅꯦ ꯃꯔꯨꯞ ꯏꯁꯨꯅꯤ ꯑꯩꯒ ꯂꯩꯕ ꯌꯥꯏ ꯃꯃꯥ ꯆꯧꯕꯤꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯅꯥꯅ ꯊꯣꯏꯕꯤ ꯊꯥꯗꯣꯛꯂꯝꯃꯨ ꯌꯥꯔꯣꯏꯅꯦ ꯏꯍꯦ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ ꯃꯃꯥ ꯃꯆꯥ ꯁꯦꯠꯅ ꯈꯥꯏꯅꯍꯟꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯨꯛꯆꯦꯜ ꯑꯗꯨꯛꯁꯨ ꯄꯤꯛꯇꯕꯅꯤ ꯅꯟꯗ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯔꯣꯀꯤ ꯆꯪꯂꯛꯏ ꯃꯈꯨꯠꯇ ꯒ꯭ꯔꯤꯟ ꯇꯤ ꯀꯞ ꯑꯅꯤ ꯇ꯭ꯔꯦꯗ ꯍꯥꯞꯂꯒ ꯇꯦꯕꯜꯗ ꯊꯝꯃꯤ ꯑꯩꯅ ꯑꯣꯏꯅ ꯄꯨꯔꯛꯑꯕꯅꯤ ꯏꯅꯦꯗꯣ ꯊꯕꯛ ꯆꯤꯜꯍꯧꯏ ꯀꯨꯟꯖꯣ ꯔꯣꯀꯤꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯅꯟꯗꯔꯥꯖꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯌꯦꯡꯉꯨ ꯅꯟꯗ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯑꯃꯛꯄ ꯂꯩꯕ꯭ꯔꯥ ꯂꯩꯇꯕꯅꯤ ꯏꯆꯝ ꯆꯝꯕꯅꯤ ꯏꯆꯥꯁꯦ ꯑꯩꯕꯨ ꯔꯤꯇꯥꯌꯔ ꯇꯧꯔꯣ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯕꯤꯖꯤꯅꯦꯁ ꯄꯨꯝꯅꯃꯛ ꯂꯦꯞꯂꯛꯑꯣ ꯐꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯏꯆꯥ ꯑꯃꯅ ꯊꯣꯏꯕꯤꯕꯨ ꯃꯆꯥ ꯑꯃꯀꯨꯝ ꯅꯥꯀꯣꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯅꯪ ꯈꯛ ꯈꯟꯒꯅꯨꯀꯣ ꯅꯟꯗꯔꯥꯖ ꯍꯧꯖꯤꯛꯇꯗ ꯔꯣꯀꯤꯗ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ ꯁꯅꯥ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯣ ꯅꯄꯥꯒꯤ ꯏꯕꯥꯅꯤꯅ ꯑꯃꯨꯛ ꯅꯧꯅ ꯅꯤꯡꯁꯤꯡꯅꯔꯝꯕꯅꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯈꯪꯅ ꯆꯥꯅꯕ ꯑꯇꯣꯞꯄ ꯂꯩꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯃꯈꯥ ꯆꯠꯊꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯁꯅꯥꯒꯤ ꯑꯣꯏꯅꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯔꯣꯀꯤ ꯁꯣꯔ ꯑꯃ ꯍꯣꯟꯊꯩ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯊꯣꯏꯕꯤꯁꯤ ꯑꯩꯒꯤꯗꯤ ꯏꯆꯥꯃꯛꯀ ꯆꯞ ꯃꯥꯟꯅꯕꯅꯤ ꯄꯥꯎ ꯊꯥꯡꯅꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯕꯨ ꯏꯆꯥꯃꯛꯀꯨꯝ ꯂꯣꯏꯅꯔꯛꯄꯅꯤ ꯁꯅꯥ ꯅꯨꯡꯁꯤꯕꯗ ꯊꯣꯏꯕꯤꯕꯨꯁꯨ ꯏꯆꯥꯒꯨꯝ ꯅꯨꯡꯁꯤ ꯄꯄꯥ ꯑꯅꯤꯒꯤ ꯄꯥꯎꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯕꯨ ꯁꯅꯥꯒꯤ ꯃꯣꯠ ꯍꯪꯕꯤꯌꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯋꯥꯡꯃꯗ ꯆꯠꯊꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨ ꯔꯣꯀꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯄꯦꯜꯂꯗꯨꯅ ꯅꯟꯗꯔꯥꯖ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨ ꯃꯉꯥꯏꯔꯦ ꯏꯆꯥꯁꯤꯗꯤ ꯁꯅꯥꯒꯤꯕꯨ ꯋꯥꯔꯨꯅꯨ ꯅꯤꯡꯊꯦꯝꯕꯨ ꯃꯥꯅ ꯁꯥꯎꯕꯅꯤ ꯑꯉꯥꯡꯗꯣ ꯃꯨꯟꯈꯤꯅꯤ ꯄꯥꯈꯠꯂꯤꯕ ꯏꯆꯥꯅꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯀꯤꯕ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ ꯃꯁꯤꯃꯛ ꯑꯩꯅ ꯁꯅꯥꯗ ꯁꯟꯗꯣꯛꯅ ꯈꯪꯍꯟꯒꯦ ꯀꯨꯟꯖꯣ ꯅꯣꯛꯏ ꯔꯣꯀꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯍꯜ ꯑꯅꯤꯗꯨ ꯁꯥꯟꯅꯕ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯍꯧꯏ ꯀꯔꯝꯅ ꯁꯤꯟꯒꯅꯤ ꯀꯔꯝꯅ ꯊꯕꯛꯁꯤ ꯑꯣꯏꯍꯟꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯅꯆꯤꯡꯕꯁꯤꯡꯒꯤ ꯑꯀꯨꯞꯄ ꯋꯥꯔꯤ ꯃꯊꯪ ꯃꯊꯪ ꯁꯥꯟꯅꯍꯧꯏ
सोमदा रॉकीदो किचन लोमदा चंगी मखुत्ता ट्रे अमा पाइदुना चंखिबदो उबदा लई इसिंग चाइरंबक चावबदो करिसु खंदना मथौदो तोहौई किचन हेक यौबगा हानना लेरंबा ललिता टेबल द ची मच्चेत अमा थोक थमलई अदुगा मथौदो तोखरे रॉकी सुमी येंगदुना चीदो लामी अदुगा तपना फाक्तुना येंगलुबदा इरम्मी सेकेंड फ्लोर द कैमरा की लाइव टीवी ले अइना फ्रीज तौरबनी मैदाम ने हेक येंगबनी तोइनी येंगदे अदुना फ्रीज तौरि हाइबा खंगलोय अदुबु थबकतो थिनथरनु मनुंगी वारीदो बाप ताबना रॉकी चेदो पॉकेट हापचिलगा याम चमना थोकी सोमदसु लाइजदो मचाबु फना कन्नदी यानबनी अदु उपाय लेते थोइबिना ngамदुना मैराबगी तुंग इनखी मासु यावफम थोकपनी मपा मचाना चलिबदो अदुबु मा मैराबगा लोइना बतल्ली नुपादोगी बैकग्राउंड सिना मिहात मिपुनगी केस न योंब ओइबना मा चटमिननिंगदे मचाबुसु थादोकनिंगदे अदुबु अमरोमदा लाइसना खंगी मदुदी मैराबबु फनमक मतिक चादब मपानी हाइदुनसो थोइबिगिदमक सिबा फावबो ngamgani हाइबा मरोल थोक्तब थमोय अदुना लोन तुमिन्ना खंगजे तंजा चारे खन्ना मनादा कॉल तोई नमीदांग वाइरम थबक कोमथारकपो एबना मनासु मफम अमा थारक्तुना नुपी अनिदो उन्नै फना कुइना तुमिन तुमि लेने माय माय ओनसिनदुना फमलिबदा वालान ngangnade ngayak adum leiramlaga mana makhoinigi mangda thatliba table duda makhutna kokok yeiduna haire nachindu tasengna phochelura awoibagi wangang ba thoklugera nang ngasidi anido hanagi wangang da ngangnei nahan makhaidi haigedaba hainaraga loishinbani sanai bemasu itap tapna hairei hairasu yarasibo khangaba natro adum thoibiga suwari sakhradubo mona sauri kamaina angang leramino hangmana te egise nangi arumbana chindugi wani natte chindubu kesi ke alumge pharene ekhoida haidabadi hairano matamduda yambungda haidana manipurda chenkhido kaigino haibani nangbo ekhoidadi papa masangam dabagi thokpani haikidai haidabagi maramle man ai value dogdaba thengna hanjila aga explanation amata supidaba nungsi khak haiba nungsibagi utfam thokpa matawdi uttaba adogumba mi amada wafamdu hairuraga irai laina angang du manghalase hairadi kamdawni Laiza tapna nganglambadagi asum kan khalakpa khonjelda mana chaplepi magi so haidokta bawari kaya awaba mikupli singlot sinduna thamlamgani madu khanglapso mona adu maksauri adu handa mukti khonjelda kapli tawri mana manghansi hairaga nang hekta manghan gadro aikhoi lei side aikhoi mari changdana angang ama yokpabu kayam luba thabakno ahin haidro yamunga live in relationship ta leigano na Nupasing sa one chabani nga ki wakal khanbani haidana nangna igi wa tabikidaba natro Laiza su kapli aduma khumi madubu phazaba wara soire khangna thanguba khongthangni aigidamak lepirakani khanduna magi nakta leirubani adubu aina oiningdana oihanbro nangna aduk chairido mona amuksu chaige tawi adubu ngamdraduna machin umsinkhre Tanjado da tondo makutta coffee empire ga thori mafam do boy gi cafe oibana makhoidi kusi tawre tondo wa ingang de fachang silak laga coffee do thami aduga mona da sound on silai comfort pina ga da matam sida nang na basan piri bani ne hairi banang bo nupa phaba kyam khan ba hirage baikhom haiduna rapist oikre nangilio haiduna criminal oikre Nupa khan bahiti haina nang namingonda basan ga piri dubo sabi na ima nangi na yasi chaukri haiduni ne manado khumba amuk ngamdre tondi huzukta da laiza da onsil ai adu gai tap na hairi sana coffee se thakchilu se nangi sangom ne yambala te dani nangi caffeine wangbada hozipok da romkini haidana siwina semakpani laiza da huzukta da noglai Mahusana ton si group ki mother ni mama sabi ni masu tapna phamtharai
ꯍꯧꯖꯤꯛꯇꯗ ꯃꯣꯅꯥꯁꯨ ꯁꯅꯥꯏꯕꯦꯝꯃꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯊꯔꯛ ꯍꯥꯏꯔꯛꯏ. ꯅꯣꯡꯃ ꯂꯥꯛꯀꯦ, ꯊꯣꯏꯕꯤꯗꯨ ꯌꯥꯝ ꯎꯅꯤꯡꯉꯤ. ꯅꯣꯡꯃꯒ ꯅꯠꯇꯦ, ꯍꯌꯦꯡ ꯂꯥꯛꯀꯦ. ꯃꯥꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯨꯕꯗꯣ ꯑꯩ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗꯦ. ꯂꯩꯀꯥꯏꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯥ? ꯃꯤꯒꯤ ꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯄ ꯍꯅꯨꯕꯤ ꯃꯆꯤꯟ ꯀꯟꯕꯤꯁꯤꯡꯗꯨꯅ ꯈꯖꯥꯏꯗ ꯀ꯭ꯋꯥ-ꯖꯔꯗꯥ ꯑꯃꯃꯝ ꯄꯩꯔꯒ ꯅꯪꯕꯨ ꯉꯥꯡꯅꯔꯝꯗꯣꯏꯗꯣ ꯈꯜꯂꯨꯕꯗ ꯍꯅꯨꯕꯤ ꯍꯥꯠꯅꯤꯡꯉꯦ ꯑꯩ. ꯅꯨꯄꯤꯗꯨ ꯇꯞꯅ ꯅꯣꯛꯂꯛꯏ. ꯅꯣꯏꯁꯨ ꯈꯪꯉꯤꯗꯨꯅꯤ, ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ. ꯊꯣꯏꯕꯤ ꯅꯥꯎꯄꯨꯕ ꯊꯥ 4 ꯍꯥꯏꯔꯛꯄꯗ ꯌꯨꯝ ꯍꯣꯡꯉꯦ. ꯂꯥꯏꯔꯤꯛꯁꯨ ꯃꯈꯥ ꯇꯝꯊꯗ꯭ꯔꯦ. ꯊꯥ ꯁꯨꯗ꯭ꯔꯤꯐꯥꯎ ꯄꯄꯥꯒ ꯏꯆꯦꯒ ꯑꯩꯈꯣꯏ 3 ꯃꯨꯝꯕꯥꯏꯗ ꯂꯩ. ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ. ꯄꯄꯥꯅ ꯁꯨꯇꯤꯗ ꯂꯥꯛꯄꯅꯤ. ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯟ ꯃꯆꯥꯁꯤꯗꯗꯤ ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥꯅꯤꯅ ꯑꯗꯨꯝ ꯂꯩꯕꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯇꯣꯟ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯪꯉꯤ. ꯅꯪ ꯊꯣꯛꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕ ꯑꯃ ꯇꯥꯈꯤ. ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ. ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯨ ꯂꯣꯏꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ. ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯃꯣꯅꯥ ꯏꯕꯥꯅꯤ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯏ ꯌꯨꯝ ꯍꯣꯡꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯍꯪꯕꯗꯁꯨ ꯈꯪꯗꯦ ꯍꯥꯏꯔꯛꯄꯅꯤ. ꯈꯪꯗꯦ ꯁꯅꯥ. ꯉꯁꯤ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯒ ꯃꯇꯝꯗꯨꯗ ꯇꯥꯈꯤꯕꯗꯨꯒ ꯅꯪ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯊꯥꯖꯅꯈꯤꯕꯅꯤ. ꯄꯄꯥꯒꯤ ꯑꯄꯥꯝꯕꯅꯤ ꯂꯨꯍꯣꯡꯕꯗꯨꯅ. ꯑꯩꯒꯤ ꯐꯤꯕꯝ ꯈꯪꯗꯕꯅ ꯄꯄꯥꯅ ꯂꯦꯞꯁꯤꯜꯂꯝꯕ ꯂꯨꯍꯣꯡꯕꯅꯤ. ꯂꯨꯍꯣꯡꯕꯗꯨꯗꯤ ꯑꯦꯛꯁꯀ꯭ꯌꯨꯁꯅꯤ. ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯔꯒ ꯂꯨꯍꯣꯡꯕꯗꯨ ꯇꯣꯛꯈꯤꯕꯅꯤ. ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯥ? ꯑꯗꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯅꯥꯗ ꯆꯠꯂꯨꯅꯤ? ꯃꯥꯅ ꯂꯧꯕ ꯂꯥꯛꯈꯤꯗꯕꯅꯤ. ꯆꯨꯝꯃꯤ, ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯝꯕꯨꯡ ꯈꯪꯈꯤꯗꯦ. ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯥꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯔꯗꯤ ꯑꯩꯒꯤ ꯐꯤꯕꯝ ꯃꯥ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯃꯥꯅ ꯏꯅꯥꯛꯇ ꯂꯥꯛꯈꯤꯗꯕꯅꯤ. ꯃꯇꯥꯡꯗꯨꯗ ꯃꯣꯅꯥ ꯋꯥꯈꯜ ꯑꯃ ꯈꯟꯅ ꯈꯟꯅ ꯇꯣꯟꯗ ꯌꯦꯡꯂꯛꯏ. ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯤꯠꯌꯦꯡꯗꯨꯒ ꯂꯣꯏꯅꯅ ꯃꯣꯅꯥ ꯈꯟꯖꯥꯟꯅꯅ ꯍꯥꯏꯔꯛꯏ. ꯑꯗꯣ ꯁꯅꯥ, ꯌꯥꯝꯕꯨꯡꯕꯨ ꯇꯁꯦꯡꯅ ꯂꯥꯛꯇꯕ꯭ꯔꯥ? ꯅꯪ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯌꯥꯝꯕꯨꯡꯗꯤ ꯎꯈꯤꯗ꯭ꯔꯦ. ꯃꯥꯒꯤ ꯄꯥꯎꯁꯨ ꯇꯥꯈꯤꯗꯦ. ꯇꯁꯦꯡꯅ ꯃꯥꯕꯨ ꯂꯥꯛꯈꯤꯗꯕ꯭ꯔꯥ? ꯋꯥꯍꯩꯗꯨꯗ ꯂꯥꯏꯁ ꯉꯛꯅ ꯌꯦꯡꯂꯛꯏ. ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯩꯔꯥꯕꯗꯨ ꯗꯦꯜꯂꯤꯗ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯣꯏ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ. ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯗꯨꯝꯕ ꯋꯥꯈꯜꯗꯣ ꯍꯦꯛ ꯈꯟꯕ ꯍꯧꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯇꯥꯟ ꯌꯥꯝ ꯀꯥꯏꯕ ꯅꯨꯄꯥꯗꯣ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ. ꯁꯅꯥ, ꯊꯣꯏꯕꯤꯗꯨ ꯑꯩꯅ ꯌꯣꯛꯑꯗꯧꯅꯤ. ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖꯁꯨ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯔꯣꯕꯔꯠꯇꯣ ꯕꯣꯏꯒꯤ ꯀꯦꯐꯦ ꯃꯃꯤꯡ ꯊꯥꯕ ꯑꯦꯄ꯭ꯔꯣꯟꯗꯨꯃ ꯂꯤꯠꯂꯒ ꯂꯦꯞꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯣꯟ ꯏ ꯑꯗꯨꯝ ꯀꯥꯈ꯭ꯔꯦ. ꯂꯥꯏꯖꯒꯤ ꯑꯉꯛꯄ ꯃꯤꯠꯌꯦꯡꯗꯨꯗ ꯃꯣꯅꯥꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ. ꯍꯣ, ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯅꯦꯅ ꯂꯩꯔꯝꯃꯤ. ꯀꯣꯐꯤ ꯀꯞ ꯑꯃ ꯊꯨꯒꯥꯏꯔꯦꯅ ꯗꯥꯕꯣꯏꯗꯨ ꯌꯥꯝ ꯁꯥꯎꯔꯝꯕꯅꯤ. ꯔꯣꯕꯔꯠ ꯃꯣꯅꯥꯅ ꯉꯥꯡꯂꯤꯗꯨ ꯇꯥꯗꯦ. ꯂꯥꯏꯖꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ. ꯇꯦꯕꯜꯗꯨꯗ ꯐꯝꯕꯣꯏ ꯂꯦꯞꯄꯣꯏ ꯇꯧꯗꯨꯅ, ꯌꯦꯡꯉꯨ ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯝꯅꯤ. ꯃꯗꯨ ꯊꯥꯖꯕ ꯌꯥꯕ ꯖꯤꯕ ꯅꯠꯇꯦ. ꯑꯗꯨꯒ ꯅꯪꯁꯨ ꯃꯉꯥꯏ ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯈꯔ ꯂꯩꯔꯒꯅꯦ ꯑꯉꯥꯎꯕ ꯂꯥꯏꯌꯦꯡꯐꯝ ꯂꯦꯟꯁꯤꯟꯈ꯭ꯔꯅꯤ. ꯅꯣꯏ ꯑꯅꯤ ꯂꯩꯇ꯭ꯔꯗꯤ ꯊꯣꯏꯕꯤꯁꯤ ꯏꯉꯥꯎ ꯉꯥꯎꯔꯅꯤ. ꯑꯗꯨꯅ ꯑꯩꯅ ꯌꯣꯛꯑꯅꯤ. ꯂꯤꯒꯦꯜ ꯄꯦꯄꯔꯗꯨ ꯑꯩ ꯔꯦꯗꯤ ꯇꯧꯒꯦ. ꯅꯪꯒꯤ ꯍꯥꯏꯕꯨ ꯁꯥꯏꯟꯗꯣ ꯇꯧꯔꯒ ꯂꯣꯏꯔꯦ. ꯑꯩ ꯄꯤꯑꯦꯗ ꯀꯣꯜ ꯇꯧꯒꯦ. ꯑꯋꯣꯏ ꯇꯥꯅ ꯉꯥꯡꯈꯠꯂꯛꯄꯗꯨꯗ ꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ. ꯆꯠꯂꯣꯍꯦ ꯁ꯭ꯋꯥꯏꯗ! ꯃꯤꯒꯤ ꯃꯆꯥꯒꯁꯨ ꯌꯣꯛꯅꯤꯡꯂꯤ ꯃꯥꯜꯂꯦꯅꯦ. ꯃꯁꯤ ꯉꯥꯎꯔꯕꯅꯤ ꯁꯅꯥ, ꯃꯥꯅ ꯉꯥꯡꯕ ꯇꯥꯔꯨꯅꯨ. ꯊꯣꯏꯕꯤꯒꯤ ꯐꯣꯇꯣꯒꯁꯦ ꯋꯥꯜꯄꯦꯄꯔ ꯊꯝꯒꯠꯇꯅ ꯉꯁꯥꯏꯗꯒꯤ ꯀꯦꯐꯦꯁꯤꯗ ꯂꯥꯛꯄ ꯀꯁꯇꯃꯔ ꯈꯨꯗꯤꯡ ꯃꯥꯏ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯎꯠꯂꯤꯕꯅꯤ. ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯅꯨꯄꯥꯁꯤꯕꯨ ꯂꯩꯕꯥꯛ ꯄꯥꯏꯕꯗ ꯌꯥꯎꯍꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯁꯨ ꯑꯉꯛꯄ ꯁꯔꯀꯥꯔꯅꯤꯀோ. ꯍꯣꯡꯕ ꯂꯩꯇꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯍꯧꯔꯛꯂꯦ. ꯔꯣꯕꯔꯠꯁꯨ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝ ꯈꯨꯔꯨꯝꯅꯕ ꯍꯥꯟꯅ ꯍꯣꯠꯅꯕꯗꯣ ꯇꯧꯗꯦ. ꯁꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯧ ꯄꯣꯡꯅ ꯈꯨꯝꯃꯤ. ꯉꯥꯎꯒꯦꯔꯥ ꯐꯩꯒꯦꯔꯥ ꯃꯤꯅꯤꯁꯇꯔꯅꯤ ꯃꯤꯅꯤꯁꯇꯔ. ꯂꯩꯔꯤꯕ ꯂꯟꯊꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤꯃꯛ ꯊꯣꯏꯕꯤꯗ ꯄꯥꯟꯗꯧꯔꯤꯕ. ꯍꯨꯃꯥꯏꯒꯤ ꯆꯤꯟ ꯄꯥꯟꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯂꯧꯗꯧ ꯁꯔꯨꯛ ꯏꯆꯥꯁꯤꯃ ꯌꯣꯛꯑꯒꯅꯦ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯖꯒꯦ. ꯑꯗꯨꯁꯨ ꯄꯥꯈꯪ ꯀ꯭ꯔꯣꯔꯄꯇꯤ. ꯇꯣꯟ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ. ꯃꯤꯒꯤ ꯈꯣꯡꯕꯥꯟ ꯅꯂꯥ ꯁꯦꯡꯅꯕ ꯄꯤꯔꯛꯄ ꯄꯩꯁꯥ, ꯂꯥꯏꯔꯕꯒꯤ ꯀꯥꯏꯊꯔꯛꯄ ꯁꯦꯜ ꯃꯠꯂꯒ ꯂꯦꯞꯁꯤꯟꯕ ꯅꯪꯒꯤ ꯅꯔꯜ ꯅꯊꯨꯝꯗꯣ ꯅꯠꯇ꯭ꯔꯁꯨꯅꯦ, ꯊꯣꯏꯕꯤꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩ. ꯏꯀꯥꯏꯒꯦ ꯍꯥꯏꯗꯦꯅꯦ. ꯁꯛꯇꯥꯁꯤꯒ ꯀ꯭ꯔꯣꯔꯄꯇꯤꯒꯁꯨ ꯍꯥꯏꯕ ꯁꯥꯔꯤ. ꯄ꯭ꯔꯖꯥꯒꯤ ꯄꯩꯁꯥꯅ ꯅꯨꯡꯉꯥꯏꯕ ꯃꯍꯥꯃꯨꯔꯈ ꯃꯤꯅꯤꯁꯇꯔꯁꯦ.
ꯔꯣꯕꯔꯠꯇꯣ ꯈꯨꯝꯕ ꯍꯩꯔꯛꯇ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯂꯒ ꯂꯥꯏꯖꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯦ DSP, ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯥꯖꯤꯜꯂꯨ, ꯃꯣꯅꯥ ꯅꯪꯅ ꯃꯥꯒꯤ ꯃꯆꯤꯟꯁꯦ ꯀꯛꯊꯠꯂꯨ, ꯑꯗꯨꯒ ꯅꯣꯏ ꯂꯦꯞꯀꯤ ꯈꯨꯠꯂꯥꯏ ꯊꯥꯜꯂꯒ ꯌꯦꯡꯉꯨ, ꯀꯔꯝꯕ ꯁꯥꯒꯤ ꯁꯥꯎꯟꯅ ꯁꯦꯝꯃꯛꯄ ꯃꯆꯤꯟꯅꯣ ꯌꯦꯡꯉꯨ, ꯀꯟꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ, ꯆꯤꯟ ꯀꯟꯕꯒꯤ ꯑꯣꯁꯀꯥꯔꯒ ꯂꯩꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯅꯥ ꯑꯗꯨꯝ ꯐꯪꯅꯤ꯫ ꯇꯣꯟꯗꯣ ꯈꯪꯁꯥꯎ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯃꯣꯅꯥ ꯑꯅꯤꯗꯣ ꯐꯨꯛꯄꯨ ꯍꯧꯒꯠꯇꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯪꯈꯤ꯫ ꯀꯥꯎꯟꯇꯔꯗ ꯂꯩꯔꯝꯕ ꯕꯣꯏꯗꯤ ꯑꯌꯨꯛꯇꯒꯤ ꯈꯠꯅꯕ ꯈꯥꯝꯕꯅ ꯃꯊꯧ ꯑꯣꯏꯕꯗꯣ ꯋꯥꯔꯛꯇꯨꯅ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯌꯨꯝꯗꯣ ꯏꯆꯤꯛ ꯆꯤꯛꯏ꯫ ꯁꯅꯥ ꯏꯕꯦꯝꯃꯗꯤ ꯒꯥꯔꯤꯗꯣ ꯕꯦꯇ꯭ꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯂꯝꯁꯥꯡ ꯊꯧꯔꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯕꯣꯏꯕꯨ ꯊꯤꯜꯍꯜꯂꯛꯂꯒꯦ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯁꯨꯒꯤ ꯋꯥꯗꯤ ꯄꯜꯂꯛꯇꯕꯗꯨꯗ ꯅꯟꯗꯔꯥꯖ ꯈꯪꯂꯦ ꯃꯩꯔꯥꯕꯅ ꯄꯨꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯉꯁꯥꯏ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯀꯥꯝꯁꯤꯜꯂꯝꯕ ꯍꯨ ꯑꯗꯨꯅ ꯅꯟꯗꯔꯥꯖ ꯁꯨꯃꯥꯡꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯒꯦꯠ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯗꯦ꯫ ꯅꯟꯗꯔꯥꯖꯅ ꯁꯨꯃꯥꯡꯗ ꯂꯩꯕꯅ ꯆꯥꯎꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯂꯤꯇꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯔꯦ, ꯈꯨꯔꯥꯏꯕꯨꯡꯉꯣ, ꯆꯥꯛ ꯂꯣꯏꯖꯔꯝꯂꯕꯅꯤ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯟꯖꯒꯦ꯫ ꯅꯟꯗꯔꯥꯖ ꯒꯥꯔꯤꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯈꯨꯝꯃꯤ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯂꯤꯇꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯕꯅ ꯒꯦꯠꯇꯨ ꯍꯥꯡꯉꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯂꯂꯤꯇꯥ ꯌꯨꯝꯒꯤ ꯃꯊꯛꯂꯣꯝꯗ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧꯗꯣ ꯆꯥꯎꯕꯅ ꯎꯍꯧꯏ꯫ ꯂꯂꯤꯇꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯥꯅ ꯏꯆꯤꯡ ꯆꯤꯡꯅꯩ꯫ ꯁꯣꯠ ꯄꯦꯠ ꯂꯥꯎꯗꯕ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯥꯡꯗꯨꯅ ꯀꯥꯗ ꯆꯪꯂꯝꯕ ꯃꯥ ꯎꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯆꯪꯊꯣꯛꯅ ꯈꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯒꯦꯠꯇꯨ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯔꯦ꯫ ꯆꯥꯎꯕꯅ ꯍꯔꯥꯎꯅ ꯅꯟꯗꯔꯥꯖꯄꯨ ꯀꯧꯔꯛꯏ, ꯇꯥꯃꯣ, ꯏꯁꯨ ꯊꯣꯏꯕꯤꯅꯤ, ꯅꯤꯡꯊꯦꯝꯅ ꯊꯤꯜꯂꯛꯂꯤ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯤꯗꯨ ꯍꯔꯥꯎꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯩ꯫ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯩꯔꯥꯕꯅ ꯂꯥꯛꯂꯒ ꯄꯝꯈꯠꯂꯤ꯫ ꯉꯁꯤꯗꯤ ꯌꯥꯏꯐꯕꯁꯨ ꯌꯥꯎꯔꯛꯏ꯫ ꯊꯣꯏꯕꯤ ꯃꯀꯣꯛ ꯃꯆꯥꯗꯣ ꯑꯇꯤꯌꯥꯗ ꯐꯠ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯄꯄꯥ, ꯅꯪꯒ ꯇꯨꯝꯁꯦ, ꯂꯥꯏꯇꯤꯅꯤꯡ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯀꯤꯕꯅꯤ, ꯃꯥ ꯀꯤꯗꯕ ꯁꯥꯕꯗꯣ ꯑꯩꯅ ꯈꯪꯉꯤ, ꯃꯊꯛꯇ ꯂꯥꯏꯠ ꯀꯥꯞꯄꯤꯁꯦ ꯍꯣꯔꯦꯟ ꯂꯥꯏꯠꯅꯤꯡ ꯇꯧꯗꯣꯏꯅꯤ ꯈꯪꯉꯕꯣ? ꯃꯩꯔꯥꯕ ꯅꯣꯛꯏ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯏꯆꯥꯅ ꯀꯤꯔꯒꯅꯦ ꯄꯄꯥꯗ ꯀꯣꯜ ꯇꯧꯔꯛꯎ꯫ ꯊꯣꯏꯕꯤ ꯃꯆꯤꯟ ꯇꯨꯝꯊꯣꯔꯛꯏ, ꯑꯗꯨ ꯑꯣꯏꯁꯨ ꯂꯩꯌꯣꯕ, ꯑꯩꯗꯤ ꯅꯪꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏ, ꯅꯪꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯨ ꯄꯤꯖꯩ, ꯆꯣꯀꯣꯂꯦꯠꯁꯨ ꯄꯤꯖꯩ, ꯑꯗꯨꯒ ꯆꯤꯁ ꯕꯔꯒꯔꯁꯨ ꯄꯤꯖꯩ, ꯃꯃꯥꯗꯤ ꯄꯤꯖꯗꯦ, ꯆꯣꯀꯣꯂꯦꯠ ꯆꯥꯒꯦ ꯍꯥꯏꯔꯒ ꯃꯌꯥ ꯇꯤꯟꯅ ꯆꯥꯊꯣꯛꯀꯅꯤ ꯍꯥꯏ, ꯑꯗꯨꯅ ꯅꯪ ꯆꯠꯈꯤꯅꯨ ꯄꯄꯥ, ꯑꯩꯒ ꯂꯩꯁꯦ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯋꯥ ꯑꯃ ꯈꯨꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯟꯗꯔꯥꯖ ꯊꯣꯛꯂꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯏꯁꯨ ꯊꯣꯏꯕꯤ, ꯅꯪꯒꯤ ꯐ꯭ꯔꯦꯟ ꯗꯥꯔꯋꯤꯟꯗꯣ ꯉꯁꯥꯏ ꯄꯨꯄꯨꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯪ ꯄꯨꯄꯨ ꯆꯥꯎꯕꯒ ꯗꯥꯔꯋꯤꯟꯗ ꯀꯣꯜ ꯇꯧꯔꯨꯔꯣ꯫ ꯃꯃꯥꯟꯅꯕꯤ ꯃꯃꯥꯟꯅꯕ ꯂꯩꯇꯕ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯕꯅ ꯍꯔꯥꯎꯖꯩ꯫ ꯃꯩꯔꯥꯕꯕꯨ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯒ ꯀꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯀꯨꯝꯈ꯭ꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯕꯁꯨ ꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯩꯔꯥꯕꯗꯣ ꯆꯪꯁꯤꯔ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯅꯟꯗꯔꯥꯖ ꯂꯦꯞꯂꯝꯕꯒ ꯈꯧꯇꯛ ꯆꯥꯗꯨꯅ ꯌꯥꯏꯐꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯌꯥꯏꯐꯕ, ꯄꯣꯠꯁꯤꯡꯁꯤ ꯊꯝꯕꯤꯔꯝꯃꯨ, ꯑꯩ ꯒꯥꯔꯤꯗ ꯂꯩꯔꯝꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯏ, ꯑꯗꯨꯕꯨ ꯅꯟꯗꯔꯥꯖꯅ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯈꯥꯝꯃꯤ, ꯉꯥꯏꯈꯣ ꯅꯤꯡꯊꯦꯝ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯈꯧꯇꯣꯛ ꯆꯥꯏ꯫ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯀꯦ ꯇꯧꯔꯝꯕ ꯌꯥꯏꯐꯕꯗꯣ ꯃꯩꯔꯥꯕꯅ ꯃꯤꯠꯆꯤ ꯈꯠꯇꯨꯅ ꯃꯅꯨꯡꯗ ꯂꯩꯍꯜꯂꯤ꯫ ꯃꯥꯁꯨ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯟꯗꯔꯥꯖ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯠ ꯅꯥꯟꯕ ꯆꯩꯁꯨ ꯑꯗꯨ ꯃꯥꯡꯗ ꯊꯝꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯁꯤꯟ, ꯃꯃꯤꯠꯇꯨꯅ ꯃꯩꯔꯥꯕꯗꯗꯤ ꯌꯦꯡꯗ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤꯅꯤ, ꯃꯤꯔꯝꯒꯤ ꯋꯥꯔꯤꯗꯨꯗꯤ ꯃꯤꯔꯝꯒꯤ ꯑꯣꯏꯅ ꯊꯝꯈ꯭ꯔꯁꯤ꯫ ꯆꯨꯝꯃꯤ, ꯊꯣꯏꯕꯤ ꯅꯪꯒꯤ ꯅꯆꯥꯅꯤ, ꯑꯗꯨꯕు ꯅꯤꯡꯊꯦꯝ, ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯔꯁꯨ ꯃꯄꯥ ꯑꯃꯒꯤ ꯍꯛ ꯅꯪꯉꯣꯟꯗ ꯂꯩꯇꯦ, ꯆꯨꯝꯃꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯃꯩꯔꯥꯕ ꯆꯤꯡꯕꯥꯜ ꯊꯣꯛꯅ ꯈꯨꯝꯗꯦ, ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯅꯟꯗꯔꯥꯖꯁꯨ ꯈꯣꯡꯀꯥꯞ ꯑꯃ ꯆꯠꯊꯣꯛꯂꯒ ꯇꯞꯅ ꯃꯈꯥ ꯇꯥꯏ, ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯒ ꯔꯣꯀꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯦꯞꯇꯨ
ꯀꯥꯏꯈꯤꯕ ꯅꯠꯇꯦ ꯌꯩꯊꯣꯛꯄꯅꯤ ꯔꯣꯀꯤꯅ ꯊꯣꯏꯕꯤꯕꯨ ꯃꯁꯥ ꯃꯀꯨꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯨꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯁꯅꯥꯅꯁꯨ ꯊꯣꯏꯕꯤꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯨꯗ ꯃꯩꯔꯥꯕ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯅꯟꯗꯔꯥꯖ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯅꯥꯒ ꯔꯣꯀꯤꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯅꯤ ꯅꯪꯅ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯑꯣꯏꯗꯨꯅꯁꯨ ꯂꯣꯟꯅ ꯅꯪꯕꯨ ꯌꯥꯗꯦ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯗꯒꯤ ꯀꯣꯟꯅ ꯔꯦꯁꯇ꯭ꯔꯦꯅꯤꯡ ꯑꯣꯔꯗꯔ ꯊꯝꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯦꯝ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯅꯨ ꯑꯩꯒꯤ ꯏꯁꯨꯕꯨꯁꯨ ꯎꯅꯒꯅꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯌꯦꯠꯄ ಮಿಸꯛꯇꯣ ꯅꯪ ꯑꯣꯏꯒꯦ ꯈꯟꯒꯅꯨ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯑꯆꯦꯠꯄ ꯋꯥꯍꯩꯅ ꯊꯥꯖꯕ ꯑꯃꯗꯤ ꯄꯤꯔꯤ ꯂꯨꯍꯣꯡꯕꯁꯤꯅ ꯃꯔꯥ ꯇꯞꯅ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯂꯤꯒꯦꯜ ꯔꯥꯏꯠ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯅꯤ ꯍꯧꯖꯤꯛꯇꯗ ꯃꯩꯔꯥꯕꯅ ꯅꯟꯗꯔꯥꯖꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯍꯜꯗꯨꯁꯨ ꯑꯗꯨꯃꯛ ꯇꯞꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯕు ꯌꯥꯗꯦ ꯀꯩꯗꯧꯅꯨꯡꯗ ꯁꯅꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯗꯕ ꯂꯩꯇꯦ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯪꯅ ꯌꯨꯝꯁꯤꯗ ꯆꯪꯕꯗ ꯅꯪꯒꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏ ꯐꯖꯐꯝ ꯂꯩꯔꯣꯏ ꯑꯩꯒꯤ ꯏꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯁꯤꯗꯔ ꯇꯧꯗꯦ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯏꯁꯨꯕꯨ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯑꯣꯏꯕꯗꯤ ꯑꯩꯅ ꯄꯥꯝꯗꯦ ꯑꯗꯨꯃꯛꯅ ꯑꯩꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯂꯒ ꯏꯁꯨꯒꯤ ꯑꯃꯗꯤ ꯏꯆꯥꯒꯤ ꯊꯃꯣꯏ ꯅꯤꯛꯍꯟꯕꯁꯦ ꯃꯇꯝ ꯈꯔ ꯂꯦꯞꯄꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯣ-ꯄꯦꯔꯦꯟꯇꯤꯡ ꯔꯥꯏꯠ ꯑꯗꯨꯒꯤ ꯂꯤꯒꯦꯜ ꯄꯦꯄꯔ ꯅꯪꯒꯤ ꯅꯈꯨꯠꯇ ꯌꯧꯍꯟꯒꯦ ꯅꯨꯄꯥꯗꯨ ꯋꯥ ꯉꯥꯡꯗꯦ ꯃꯇꯥꯡꯗꯨꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯥ ꯈꯪꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯑꯃꯝꯕꯗ ꯂꯩꯔꯨꯔꯕ ꯃꯍꯥꯛꯅ ꯉꯁꯤ ꯍꯦꯛꯇ ꯂꯦꯞꯂꯒ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕꯁꯨ ꯑꯉꯥꯡꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯂꯤꯒꯦꯜ ꯇꯥꯝꯗ ꯀꯥ ꯍꯦꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕꯅ ꯃꯩꯔꯥꯕꯅ ꯋꯥ ꯉꯥꯡꯕ ꯍꯩꯈꯤꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯊꯃꯣꯏꯗꯨꯗꯤ ꯋꯥꯗꯕ ꯉꯝꯗꯦ ꯑꯄꯨꯟꯕ ꯑꯃꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯁꯥꯒꯤ ꯃꯌꯣꯜ ꯆꯣꯡꯂꯝꯂꯒ ꯈꯨꯗꯛꯇ ꯍꯨꯝꯂꯛꯄ ꯅꯣꯡꯂꯩꯅ ꯃꯔꯨ ꯐꯨꯛꯇꯨꯅ ꯄꯨꯈꯤꯕꯒꯨꯝ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩ ꯑꯃꯠꯇꯅ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯂꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡ ꯊꯥꯡꯒꯦ ꯇꯧꯏ ꯃꯥꯅ ꯍꯦꯛ ꯑꯣꯟꯊꯣꯛꯈꯤꯕꯒ ꯅꯟꯗꯔꯥꯖ ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯃꯍꯧꯁꯥꯅ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯏꯌꯥ ꯑꯣꯏꯕ ꯑꯩ ꯄꯥꯝꯗꯦ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯅꯪꯕꯨ ꯌꯣꯛꯄ ꯅꯃꯥ ꯅꯄꯥ ꯃꯇꯤꯛ ꯆꯥꯔꯕꯁꯨ ꯅꯪ ꯑꯣꯔꯐꯥꯟꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯒꯤ ꯆꯤꯡꯅꯕ ꯈꯛꯇ ꯑꯣꯏꯈꯤꯗꯦ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯇꯥꯔꯤꯕ ꯅꯪꯒꯤ ꯂꯝꯆꯠꯇꯨꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯑꯦꯛꯁꯄꯦꯛ ꯇꯧꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯈꯤꯗꯕꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯃꯛ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅꯁꯨ ꯅꯪꯉꯣꯟꯗ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤꯃ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯅꯟꯗꯔꯥꯖ ꯍꯨꯠ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯃꯩꯔꯥꯕ ꯍꯧꯔꯛꯄ ꯁꯥꯎꯅꯤꯡꯕꯒꯤ ꯏꯍꯨꯜꯗꯣ ꯑꯁꯥꯡꯕ ꯁꯣꯔ ꯑꯃꯅ ꯐꯥꯊꯍꯜꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯂꯝꯃꯤ ꯂꯥꯏꯖꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯊꯣꯏꯕꯤꯗꯣ ꯊꯣꯡꯅꯥꯎꯗ ꯃꯀꯣꯛ ꯊꯤꯟꯗꯣꯛꯂꯒ ꯃꯈꯨꯠ ꯈꯠꯇꯨꯅ ꯃꯥꯕꯨ ꯀꯧꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯀꯞꯆꯦꯠꯄ ꯁꯥꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ ꯅꯣꯛꯃꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯂꯤ ꯌꯥꯏꯐꯕꯗꯤ ꯉꯁꯥꯏꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯅꯟꯗꯔꯥꯖꯄꯨ ꯍꯥꯠꯅꯤꯡꯂꯕꯅꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯥꯎꯖꯕ ꯃꯈꯩ ꯉꯥꯡꯂꯤꯕꯗꯣ ꯅꯣꯡꯃꯗꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯈꯜꯂꯤ ꯒꯥꯔꯤꯗꯨ ꯐꯅ ꯀꯨꯏꯅ ꯊꯧꯗꯦ ꯃꯩꯔꯥꯕꯅ ꯊꯧ ꯍꯥꯏꯗꯕꯅ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯂꯒ ꯃꯩꯔꯥꯕꯨ ꯇꯞꯂꯞ ꯀꯧꯔꯛꯏ ꯌꯥꯏꯐꯕ ꯍꯥꯏꯕꯤꯌꯨ ꯌꯥꯝꯕꯨꯡ ꯃꯩꯔꯥꯕ ꯃꯀꯣꯛꯇꯨ ꯁꯤꯠꯇꯨꯗ ꯑꯗꯨꯃꯛ ꯉꯥꯊꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗꯕ ꯃꯥꯟꯕ꯭ꯔꯅꯦ ꯌꯥꯏꯐꯕ ꯈꯨꯝꯂꯛꯇꯦ ꯃꯁꯥꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯃꯩꯔꯥꯕ ꯃꯃꯤꯠꯇꯣ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯑꯗꯨꯃꯛ ꯃꯈꯥ ꯇꯞꯅ ꯇꯥꯏ ꯑꯍꯤꯡ ꯑꯃꯈꯛꯇꯅꯤ ꯌꯥꯏꯐꯕ ꯑꯍꯤꯡ ꯑꯃꯈꯛꯇꯅꯤ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯈꯤꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯏꯃꯥꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯗꯣ ꯑꯩꯅꯤ ꯃꯧ ꯍꯥꯏꯔꯁꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯞꯄꯗ ꯄꯥꯕꯨꯡꯅ ꯊꯦꯝꯈꯤꯕꯗꯨꯁꯨ ꯑꯩꯅꯤ ꯌꯥꯏꯐꯕꯗꯨ ꯊꯃꯣꯏ ꯁꯣꯛꯂꯦ ꯎꯄꯥꯏ ꯂꯩꯇꯕꯅ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗꯕꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯀꯧꯏ ꯌꯥꯝꯕꯨꯡ ꯃꯩꯔꯥꯕ
मसादो चुमना फमलई ममित अदुना याइफाबदा मुन्ना येंगलगा नासोन पिकना हाय नोंगानबा गाइबा ngamda एयरपोर्ट ता चेनखिबदुसु अइनि माना खंगदे याइफाबा माना इनाक्ता लेरिङै अहिंग खुदिङ नुंगाइना तुमलिबा माबु येंगलगा तुमदना लेनखिबा अहिंगसिङ माना खंगदे याइफाबा माना इबु थादोकलंबा पुंग कुनमरी फादना माबु तानखिबा मेराबदो माना खंगदे याइफाबा तेकपा यादबा मागी नापलना अइगी थामोइबु उखिदे माना हैबा हाइबबु अइबु वारोबा खक्तनी वाहिसिंदु हाइरमलगा मेराबा सित्तुदा तपना मुंगा थख्रे याइफाबा हुजक्तदा गाड़ी स्टार्ट तौदुना थौबा हौख्रे युमगी अकोइबदा नमलंबा लेहाव लेरेन लेनमसु मैराबगी तुंग इनखी खंगदे मखोइदे खंगलब्रा मैराबा अमुक हन्ना लाक्लरोय